ꯊꯧꯖꯥꯟꯅꯕ ꯅꯣꯂꯨꯛꯅ ꯀꯣꯛꯁꯤꯟꯖꯔꯤ थागतचरी कायखुमनजरिबा अहुमबु मखा तारकपा थौरम ओइना वेलकम एड्रेस पिबिनाबिदमक्ता हौजिक हौजिक क्लब असिगिसु प्रेसिडेंट ओइबेबा CCSK गिसु थवाई यावना सिनबिबा मिंगमैनांगचरबदा श्री नौरेन महेंद्रबु वेलकम एड्रेस पिबिनाबिदमक्ता नोलुंगना कौसिनजरी हानुमक्तदा लमदम सिबु कोनबिरिबि कोनबिरबा इमा इबेमा थारैमा इपा इबुंगो पुथिबा अनिबु थमोय लकानुंगदा सेना थौनिजरगा ngasiगी पांथोकलिबा CCSK गी थौरमसी हौबदैना लोइबा फावबा असोय अंगाम यावदना अफबा याइफबा मंगोल पिनबिउ हाइदना सेंबिरिबा लाइनिंथौ लाइरंबी अनिगी मफमदा थमोइला कानुंगदा सेना थौनिजरी ngasiगे सिगुमलबा यामना चिंगलेंबा CCSK गी फाउंडेशन डे सिगा मरी लेनाना CCSK ना हाइजरुबदा यामना हराव हरावना याबिरकपा अखोइगी ऑनरेबल MLA लमलाई असेंबली कॉन्स्टिट्यूएंसी कोइगी मिंगना हंगचरबदा सारिबोमसा अहानमक्तदा तारामना ओक्चरी लोइनाना तोइदो हेंदोंना 15 वांखैसिगी इम्फाल ईस्टदा तोंगान तोंगानबा मखलगी सपोर्ट थौरांग कया अमा अदुगा मणिपुरगी तोंगान तोंगानबा इशू कया अमादा सरुक याबिरिबा अदुगुमलबा इकाय खुनजरिबा अयि याम्बा मिंग ओइना हंगचरबदा थांजम अरुण कुमार इकाय खुमनजबा उच्चरी तारामना ओक्चरी लोइनाना CCSK गी अखोई ख्वाइगी लीडर ओइबिरिबा अयगी मरुप अदुगा ngasiगिना अखोई प्रेसिडेंट गी फमफम लांगदा लेंसलिबा अयगी मरुप जितेंद्र निंगोंबा तारामना ओक्चरी मांगदा इमा तोंगान तोंगानबा लुपगी मणिपुरगी इशू कयादा अचौबा थवाई लौबिरिबी इमा लेंसलिबा सिंगबु मिंग अमोम तवैना हंगत्रगसु मयाम इमा सिंगबु CCSK गी माइकैदगी तारामना ओक्चरी लोइनाना मसिगी थोइदो हेंदोंना मांगदा लेंसिनबिरिबा अखोइगी CCSK गी एडवाइजर ओइबिरिबा अमदी अखोइगी JCLPS की लीडर ओइबिबा अदुगा मेडिकल डिपार्टमेंट की अखोइगी सुप्रिंटेंडेंट ओइबिबा अदुगा मांगदा लेंसिनबिरिबा थोइदो हेंदोंना अखोइगी मणिपुरदा तोंगानबा आर्ट एंड कल्चर बु चाखोटनबा होनबदा लेंसिनबिरिबा अयगी याम्बा तमो नरेंद्र निंगोंबा अदुगा तोंगान तोंगानबा अमुकोगी कोकोमीगी तोंगान तोंगानबा लुप कयागी लेंबिरलिबा पुनमकपुसु तारामना ओक्चरी लोइनाना अखोइगी कुराई कोऑर्डिनेटिंग बॉडी की माइकैदगी लेंबिरलिबसिंग तोंगान तोंगानबा लुपतगी लाक्पिरिबा इमाइबेल पुनमक लोइनाना सात्रगी तोंगान तोंगानबा लुपसिंगदगी लेंबिरलिबा पुनमक तारामना ओक्चरी मयाम पुनमक ngasiगी थौरमसी हौबदगिना लोइबा फावबा सोइदा ngamdana मयाम पुनमक यौबिदुना अमसुंग CCSK गी पोलखिबगी सुगुम्बा पांथोकपा फंक्शन असिदा मयाम पुनमक अखोइगी वारबसु वाना सिंजलिबा चाकलेन सिसु मयाम पुनमक फंगमिन्नसी हाइबा वाफमसे थमजरगा अइगी थागत वाहिसी मतांगसिदा टेंशनजगे हेलो थागतचरी याम्बा नौरेन महेंद्र हौजिक क्लब असिगु प्रेसिडेंट ओइबिना वेलकम एड्रेस पिबिरमबैदमक्ता थागतपा फोंदोकजरी मखा तारकपा असिदि अखोइगी कंडोलेंस ओइना CCSK गी हाना
President की फम पुबिरंबा हौजिकना लेखिदरबा पुखरंबम अर्जुन तेलाइबा former President Committee of Civil Society Kanglaipa CCSK की former convener JCILPS amadi लेखिदरबा इमा एक ओंबी मेमसा President Kanglaipa Women Welfare Association अनि की थवाइदा condolence पीबोइना मैम मिनिट अनि खतंग पुन्ना होगत मिनादुना condolence पीमिना जेदुना खोजनी मैम पुनमपु थागत फोंदोक्सरी थौरंगी मखा चथजरपोइना कीनोट एड्रेस पीबीनबैदमक्ता हौजी हौजी CCSK की जनरल सेक्रेटरी की फम पुबिरिबा याम्बा एल जयंतबु कौशिंजरी तरामथोरक सुबा कमिटी ऑफ सिविल सोसाइटी कंगलैपाक CCSK की यामना नुंगाई याइफरबा दिसंबर की तारीख अमा नोंमाई मंडे नुमित नसीगी नुमित असिदा CCSK साफोंखिबगी तरामथोरक सुबा मपोंग नुमित असिदा नसीगी मयागी फंबाक फंबीरिबा इकाई खुमनजरीबा थोदो हेंदोंना मियामना सखंबीरिबा अगी ओजा ऑनरेबल खोंबान तंबम इबोमसा अनिसुबदा ऑनरेबल थांजम अरुण कुमार पांखई AC लोइनना ngasiगी प्रेसिडेंट की फंफम लांग फंबीरिबा इकाई खुमनजरीबा मिंगोइन हंगचरबदा ओजा जितेंद्र निगोंबा थोदो हिंदोंना थौरमसिबु मपुंग फानगिनी हाने लिंबिरकलिबा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन इमा लुपसिंग अमदी इंटेलेक्चुअल ओजा सिंह माहिरोय खुदुमकपु अहानबा मक्तुदा इकोकनोन इकाई खुमना बुसरी ngasiगी asigumlaba तरामथोरक सुबा मपोक कुमोन थौरम असी मरुइना अखोइना थीम अमदा बेस तौजबनी थीम असे अखोइ पुन्ना हिंगनबगी वखलोंदा
Committee of Civil Society asi horukpadagi hongna apunbana panganni apunba yaudragadi aikogi ei pak iramdam kanglei pak asi kanbung moi haibagi wakhalon si na thagon najaba loop amani Committee of Civil Society 2013 dagi horukpadagi hongna tongan ba lupsing pullaga thodo hendongna mingoina panjarabada yunaksu singmi tamigi punjan abagi wakhalonda leijaba United All Communities hariba lupasi leijai ani subada aikogi All Manipur Youth Protection Committee AMIPCO Kanglaipak Manipur sin laiba nahajing inkhalak liba nahajing kamdongna achangba changchang lauba society asi samlak kadaba society asibu achumba mayonda achumba maikaida punanaba hogalak liba nahajing asibu aikoina kharada orabasu semdokpa amadi maikai afabada punanaba hotnasaba loop amani ahum subada Human Rights Defender Manipur matamaduda aikoigi tuhatpiraba nahetpiraba aikoigi miyoibagi hak asi India government nei khaira kanda aspa thamjan bidna tongan ba eklo mayam panjan bidna samni hingjaba afaba maikaida tungda lakadaba nahajing asibu khangu thakta manghanba sigumba kayasing asibu kannadaba gidamakta thoksaba aikoigi Human Rights Defender Manipur matamaduda aikoigi Joychinga Kham chairman oibibani aikoigi Singtam United Women Welfare Association Situwa haidana ima singi singni tami nupi loop singi oiba punjal nabagi achoba thawdang lobiriba Situwa hariba loop asi matamaduda leikidraba laikraba ima momon mana matamaduda president oibibani Women Welfare Organization Kanglaipak Manipur Kanglaipa asida leibiriba aikoigi nupi loop sing tam atopa tongan ba community sing ase punna punjalakanda society sigi afaba thabak tawnabagi damakta asoba thawdang lobiriba Women Welfare Organization Kanglaipak wok sam na hairabada khoigi loop asisu amani mathangda khoigi Kanglaipak Women Welfare Association haibani sisu Manipur sina laiba Kanglaipak sina laiminariba himminariba Kanglaipak kudimak punna himminarakanda achumba maikaida puraga society si karamna sakhot kadage amadi Manipur ase tangdu leitana ingna sikna apunba Manipur magi wakhalonda saganna honabada asoba thawdang lakhiba loop amani mathangda ningol yaifal lamjing loop Kanglaipak haibani neilak ningol singi oiba Manipur gi khanbada Kanglaipak asigi khanbada society si khanbada tungda horak iba naha singi damakta kathoklaba mayum makai pandraba mayum pandriba aikogi ise ichansing punna kanda semjaba mayum panbada kamaina yum palakanda kamaina leigedage yum palakanda society si kamaina sengedage yum pandringaida khanghoba tamhoba leina hoba hariba team sing asida yamna maru oina yum pandriba laisa singda challiba nubi sing asigi character nature society sida nokona yum palakanda karamba nature satkedage karamba isa isu shom kanda society si hena sakhutpa khongthang mo ra kadage haibagi wakhalonda
ꯊꯕꯛ ꯇꯧꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯉꯁꯤꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯔꯛꯇ꯭ꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯀꯔꯝꯕ ꯅꯦꯆꯔ ꯆꯠꯀꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯄꯨꯔꯀꯥꯟꯗ ꯍꯦꯟꯅ ꯁꯣꯁꯥꯏꯇꯤ ꯏꯖꯨꯀꯦꯁꯟꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯅꯤꯇꯤ ꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯄꯨꯔꯒ ꯀꯔꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯆꯠꯂꯒ ꯀꯔꯝꯕ ꯏꯖꯨꯀꯦꯁꯟꯗ ꯀꯔꯝꯕ ꯁꯦꯂꯦꯕꯁ ꯍꯥꯞꯄ ꯀꯥꯟꯗ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯦꯝꯖꯈꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯏꯁꯝ ꯁꯝꯅ ꯁꯨꯞ ꯍꯥꯏꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ CCSK ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯁꯦꯝꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯒꯤ ꯑꯣꯏꯅ ꯀꯣꯔ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯔꯒ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯑꯣꯏꯅ ꯂꯩꯔꯝꯕ CCSKꯅꯤ 2013 ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ CCSK ꯍꯥꯏꯁꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯀꯔꯝꯕ ꯊꯕꯛ ꯆꯪꯁꯤꯟꯒꯅꯤ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯄꯨꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯑꯃꯗꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯗꯤ ꯖꯨꯗꯤꯁꯤꯌꯔꯤꯁꯤꯡꯒ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕ ꯈꯟꯅꯕꯒꯤ ꯀꯣꯔ ꯗꯤꯁꯤꯖꯟ ꯂꯧꯅꯅꯕꯒꯤ ꯑꯣꯏꯅ ꯁꯦꯝꯃꯝꯃꯤ ꯍꯥꯟꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯃꯌꯥꯝꯅ ꯅꯜꯂꯛꯄ ꯑꯃꯗꯤ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯕ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤꯁꯤ ꯃꯥꯡꯕꯅ ꯍꯦꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯐꯣꯡꯅ ꯊꯕꯛ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 1, 2014ꯗ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯗꯅ ꯀꯪꯂꯩꯄꯥꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯥꯐꯣꯡꯉꯛꯈꯤ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯁꯥꯐꯣꯡꯉꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯣꯟꯗꯣꯂꯦꯟꯁ ꯃꯦꯁꯦꯖ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯔꯖꯨꯟ ꯃꯥꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯥꯅ ꯂꯧꯕꯤꯔꯝꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛ JCILSPSꯀꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯝꯕꯅꯤ ꯃꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯐꯝ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯦ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯤꯔꯝꯃꯤ ꯃꯥꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯉꯁꯤꯃꯛ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯡ ꯊꯣꯛꯅ ꯃꯇꯨꯡ ꯂꯩꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯗꯥꯏꯇ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ CCSK ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ JCIPS ꯍꯥꯏꯗꯅ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯑꯣꯟ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯍꯥꯏꯔꯤꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ CCSKꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯁꯔꯠ ꯆꯟꯗ꯭ꯔ ꯊꯤꯌꯥꯝ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯉꯁꯤꯃꯛ ꯀꯟꯚꯦꯅꯔ ꯑꯣꯏꯗꯅ ꯑꯩꯈꯣꯏ JCILPSꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯖꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ CCSKꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯂꯩꯔꯤꯕ PPCMꯗꯁꯨ ꯑꯩꯈꯣꯏꯒꯤ CCSKꯒꯤ ꯆꯥꯎꯔꯕ ꯍꯧꯖꯤꯛ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯀꯟꯚꯦꯅꯔ ꯆꯥꯔꯖ ꯄꯨꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯖꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯂꯝꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯇꯪ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯌꯨꯝ ꯊꯨꯝꯗꯨꯅ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯉꯁꯤ ꯊꯥꯒꯤ ꯃꯃꯥꯡꯗ
ꯃꯌꯣꯜ ꯂꯝꯗ ꯂꯩꯔꯤꯕ ꯅꯣꯡꯃꯈꯛ ꯅꯣꯡ ꯇꯥꯕꯗ ꯏꯁꯤꯡ ꯊꯨꯝꯗꯅ ꯄꯥꯛꯇꯛꯅꯅ ꯌꯨꯝ ꯃꯌꯨꯝ ꯃꯀꯩ ꯏꯁꯤꯡ ꯊꯨꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯇꯧꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯅꯦꯜ ꯁꯦꯝꯕ ꯏꯁꯤꯡ ꯆꯥꯎꯕꯗꯨ ꯅꯣꯡꯃꯈꯛ ꯅꯣꯡ ꯇꯥꯕꯗ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯀꯔꯝꯕ ꯖꯒꯥꯗ ꯆꯤꯊꯔꯒ ꯀꯔꯝꯕ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯗꯥꯏꯚꯔꯠ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡꯗꯣ ꯃꯌꯦꯡ ꯇꯥꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯦꯡꯕꯝ ꯖꯣꯏ ꯑꯩꯈꯣꯏ CCSKꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯂꯝꯗ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯑꯆꯧꯕ ꯗꯥꯏꯇ ꯄꯨꯕꯤꯔꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯀꯟꯚꯦꯅꯔ ꯆꯥꯔꯖ ꯄꯨꯕꯤꯗꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯌꯥꯎꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯔꯨꯑꯣꯏꯅ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯍꯥꯠꯂꯛꯏꯕ ꯁꯨꯔꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯁꯤꯒꯤ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯂꯥꯎꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯈꯤꯕ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕ ꯂꯥꯟ ꯑꯁꯤꯗꯁꯨ ꯌꯥꯝ ꯑꯆꯧꯕ ꯗꯥꯏꯇ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯃꯍꯥꯛꯀꯤ ꯀꯟꯚꯦꯅꯔ ꯇꯥꯝ ꯃꯇꯝꯗ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯌꯥꯏ ꯆꯜꯂꯛꯑꯕ ꯐꯥꯎꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ CCSK ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯗꯥꯏꯇ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯂꯨꯞ ꯑꯃꯅꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯏꯁꯨꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ 12ꯔꯛ ꯁꯨꯕ ꯁꯥꯐꯣꯡꯂꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯤꯝ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯊꯤꯝ ꯑꯁꯦ ꯊꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯤꯝ ꯑꯁꯤ ꯊꯝꯖꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅꯗ꯭ꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯆꯪꯏ पुन्ना वाखलोन तामिनबो संगी पुन्ना हिंगिनबो संगी पुन्ना हिंगिनद्रगदी असिगी लैरिबा कंगलाइपाक मणिपुर से अखोय खतना मैतै खतना लैरगा चिंगमी खतना लैरगा अमदी मैतै पंगल खतना लैरकांदा अखोयगी मणिपुर से लैबा यारोय अखोयगी कंगलाइपाक मणिपुर से तोंगान तोंगान बा फुरुप मयामना पुंजलगा तोंगान तोंगान बा कम्युनिटी मयाम मा लैरकांदा पुन्ना वाखलोन फौदोंनरगा पुन्ना वाखलोन तामिनरकांदा अखोयगी मणिपुर से हिंदा अमदी मतम सांगना अपुनबा मणिपुर हाइबा पोसे ngakpa ngamgani natragadi nasigi मणिपुर से hoji miyam na ubiri duni tongan tongan ma community mayam amana mai magi wakhalom mai community interest mayam ama puthongnara kanda ngangnara iba sangnara iba khudima se ekoi mayam na pun khangminare taminare masigi mo mayam asi tongan tongan ma community sing leiriba maitai community sing natna अतोपा थोदोय जोंना मिंग पंजद्रगसु अतोपा कम्युनिटी सिंग असिना खिदंग भाग ताबिरकांदा मणिपुरी की कंगलेपाकी अपुनबा वाखलोन दो सागत मिनसी मसिदा सुनतना एकोई ऑनरेबल अनिसु याबिरी ऑनरेबल अनिबु आइना रेस्पेक्ट तौजई अमदी सीसीएस के ने यामना अवांग थाकता रेस्पेक्ट तौजरी
ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ political will ꯑꯁꯦ खितंग CCSK की अपाम्बदा political will से खितंग लगेगदी मनपुर मियामसु पुन्ना हिमिनबगी वाखलों लाकनी अमदी पुन्ना मणिपुर की अपुनबा सागतपदा असोब थोगदांग लौमिनरकनी हाइवे वाखलों से थमजरगा नसीगी कमिटी ऑफ सिविल सोसाइटी कंगलेपाक CCSK की तरामथोरक सुबा साफोंगलपगे निमित असिगी अखोइना मियामदा थमजबा वाखन अमदी अपाम्बा खरा से मतंग स्वाइर सुम टेंशन सके अरो बोन अमुका न खुरुमजरी हेलो थागतचरी CCSK की जेनरल सेक्रेटरी की पंपुबा एल जेंता फजब वफम क्या थम्बिरमबैदमता थागतप फोंदोकजरी मखा तारकपसिदी लेंयानमदी कोई सर्टिफिकेट कुदोन तंबगी अचंब कुदोल तमजबगी तंजादु लौजगे तंजासिदा अहानबदा ह्यूमैनिटेरियन सर्विस दा इंडियन रेड क्रॉस सोसाइटी ना लौखिबा थौदांग मकोइना महौ लांपोंगना लापा इसिंग इचाउ लंबीदा कुदोंग थीबना सिंबा थेंनाबा मतमदा मोइना कथोकेबा इगी दका लेरपदा इगी कुदोल तमगिबा कथोकेबा मयाम अदुबु सगंजबा ओइना ngasi CCSK की फाउंडेशन डे असिदा अखोई सर्टिफिकेट अमदी लेंगन पी खुदोल तमजगे लंका पिरगनबा कोसिंजरी इंडियन रेड क्रॉस सोसाइटी की मेंबर्स This certificate is conferring to Indian Red Cross Society in recognition of the tireless effort for humanitarian services during the crisis of Manipur state. On this day of 1st December 2025 in connection with the 11th Foundation Day of Committee of Civil Societies, Kangleipa. हारिबा लेंयान अमदी सर्टिफिकेट असिबो कुदोल तंबुदम बैदमक्ता इकाई खुमनजरिबा लामलाई असेंबली कंस्टिट्यूएंसी के MLA मिंगवाइनांगा चरबदा सिरी कोमतबो मुबम साबो कोसिंजरी थागतचरी पुनमको मखा तारकपसिदी थौरंगी मखा सफजरपोइना अचंब खुदोलमा CCSK की कोई ngasi फाउंडेशन डे असिदा अचंब खुदोलना तंबगी तंजादु लौजगे अहानबदा कोसिंजरी इमा लाइरिक प्रेसिडेंट कंगलामै मथंगा इमा लाइरिक की मथंगा कोसिंजरी इमा RK थरासना प्रेसिडेंट WASDEP हाइरिबा लेंगाना सिबु खुदोन तंबिना बैदमक्ता हौजी CCSK की प्रेसिडेंट की पंपुबीबा याम्बा जितेंद्र निंगोंबा कोसिंजरी इमा थरासना की मथंगा इमा मेमा प्रेसिडेंट इकलबो कौसिंजरी इमाम मेमा बोकुजिया इमाम मेमा बोकुजिया थागतचरी माओहम्बो लोनना CCSK की प्रेसिडेंट की फंपुबी बायाम्बा जितेंद्र निंगोंबपुसु थागत फोंदोकजरी मखा तारकपसिदी कंपोनेंट ऑर्गेनाइजेशन ऑफ CCSK की ओइबिरिबा याम्बा
Thiam Sarachandra, President, AMIPCO, All Manipur Youth Protection Committee and Convener, JCRLPS, PP, CCSK bu Kausinjari, Hariba Manasibu PP na Baidamakta, Hausi, Wankai Assembly Constituency MLA Biriba, Mingwana Hangacharabda Siri, Tanzam Arun Kumar bu Kausinjari. Mathanga Kausinjari, Laisam Sam Kuman, President Kappa, Kamlepak Progressive Former Association do Kausinjari. Katang Thieng Kibana, Haujitu Yoksan Biraglaba, Ima Ramani, President Nupi Samas Pusu, Kausinjari. Mathanga Ima Purnimasi, President Jitua, Simi Tami United Women Association, President Abeba Ima Purnimasi Busu Kausinjari. Tagatsari, Honorable MLA 15 Wangkai Assembly Constituency bu, Tagapak Pondok Sari, maka tarak Presiden Ima Kumu President Kanglepa Women Welfare Association. Hari Bamana Lengana Sibu yang Binabaidamata, Hausi Lamlai Assembly Constituency ke MLA Wiriba, Mingwana Hangacer pada Siri Komandabom Ibom Sabu Kausinjari. Mathanga Ima Bala, President Work Women Welfare Organization Kanglai Paku Kausinjari. Mathanga Kausinjari, KS Bilasini, President Nalak, Ningol Jaipa Lamjing Luk Kanglaipa. Mathanga Kausinjari, Okram Thobi, President Kakil, Kaiten Kamba Apan Balu. Mathanga Kausinjari, TIS Tarun Kuman, General Secretary, Student Union. Mathanga Kausinjari, SSOK, UCSCK, User Connection Supportive Committee Kanglaipa.
Mathanga Kaushinjari, Sukam Premjit, BP, UNASU, United All Communities, Social Uplifters, Kanglaipa. Kapagi. Amen. Ramanishi. Kaushinjari, Laisam Syam Kuman, President, Kafa, Kanglaipa, Progressive Farmer Association. Thagatsari, Honorable MLA, Lamla Assembly Constituency. Maka tarapadi print amadi electronics media ge news amamamtang ta selengkhat piraktuna asamba kodolo silobina baidamakta nolongna koksinjara ke mari ona logjara ke Ilai TV, Impact TV, IS TV, ISCOM, Mami TV, New TV, Khongthang News, Aishbai TV News, SK TV, Israel News Network, Naharol Githogang, Hue Lampau, Sanalaiba, Pungna from Sangai Express, Imphal Times, Kanglapau, Kanglaipaki Mera, Lakekoiba Pandam, Pongning YL Kati, DDK Imphal, AIR Imphal Lamadi, Head aiming Kwakatin 360 Bukoshinjari. Pinandi electronics media ke miwada mamamtang lengsan beaktuna asam bakutola silobi na bindapta Koshinjari. Hariba mana si bibi na bindapta Hauze 15 Wangkai Assembly Constituency ke MLA Biriba Mingwana Gasarbida Siri Thauzam Arun Kumabu Nolona Koshinjari. Thagatsari, Honorable MLA 15 Wangkai Assembly Constituency, Makatara Pasidi, Lamai Assembly Constituency MLA Obiriba, Mingwana Gatsarabda, Siri Komandabam, Ibum Sabu, Lengan, Kudola Sitambina Bedamka, Noluksari. Thagatsari, Honorable MLA, Lamla Assembly Constituency, Mingwana Gatsarbida, Siri Komantabum, Arun Kumabu, Ibom Sabu, Thagapa Pungdoksari, Makatara Pasidi, Ausik, CCSK, President Pampubi, Bayamba, Jitin, Ningambana, Kodon Dambina, Winning Singzari. Kamera tahan kan.
임팩이 라디 임팩이 수각할피로 Media sili nau singawat pa poina ko pada cita boleh rasa sudum kakat pirak na ba nabung na hangkat sari 타가서리 호지호직 CCSK기 프레시덴트 펌부비가 야마지 텐더닝 원부부 타가 퍼퐁독서리 마카 타락파시디 CCSK가 punna sabina ballo pamadi ato pallupsingda asamba kudol tambagi tanjadu lokjake ahamda koksinjari TS ibno hol convener io 하리바 마나 아시비 코돈 담비나 바이동타 하우지 왕카이 켄드라 시게 오너블 MLA 베리바 밍웨나 가서르브다 시리 당점 아론 쿠마부 노로나 코신저리 Makatarapada M. Dhananjoy, Convener IPU, Environment Protection Union of Manipur. Makatarapada Oza Deben, Advisor Amoko. 타가처리 Honorable MLA 왕가이 켄드라기 호지우지 MLA 위르바 민원나 가처르브다 시리 당정마른 고마부 타가 포봉독서리 마카 타락파시디 레카이 클럽 아마디 오르가나이제이션 카라다 아sam바 코돌 담바기 tanjadu lokjake ahamda koksinjari Naurem Mahendra President Citizens Club 하리바 고대와 시부 담비나 바이담까 하우지하우지 람라이 어셈블리 컨스티튜엔시다 MLA 비르바 민고이나 한가처럼다 시리 공원다본 이범 사부 koksinjari Mafanga K. Kaman, Convener Nongpok Apunba Club Organization and Advisor Yaripok Apunbalu. Mafanga Y. Hitler, Elas Neta Langthawal Kendra Club Coordinating Committee. K. Shyam Kishore, Peace and Relief Committee, Bishnupur. Mafanga koksinjari Thoiding Jam Board, Vice President Coordinating Body, Kurai. Mafanga koksinjari Saikom Roshan, Elisama, Coordinating Body, Kurai. Mafanga koksinjari as Iwonbe, President Ikon. Tagasari, Honorable MLA, Lamla Assembly Constituency, Mingwananga Servda, Siri Komatabum, Ibom Sabu Tagapapungdoksari, Makata Rakwasiri, Special Invitee
Nandaibam Kamesor, Professor and Head, Pediatric Jennings. Haiba Manasibu Kodon Tabinabadamakta, Hauzik CCSK President of Biriba, Ningo Nangasarabda, Jitendra Ningom Babu Koksinjari. Mathanga Professor Kumuksam Lokesor, Medical Superintendent Jennings. Tagatsari Yamba, Hauzik CCSK President of Biriba Yamba, Jitendra Ningomba Putaga Pongopsari, Makatarakpa City, Professor Karibam Paikomba, Professor and Head, OBS and Gynae, CJ Academy of Health Science. Hariba Manasibu Kodon Kapita Maidapta, Lamla Assembly Constituency Hauzik MLA of Biriba, Mingwanangasar of the City, Kumatabam Ibom Sabu, Nalumna Koksinjari. Tagatsari Honorable MLA, Makatarakpa City, Dr. Uthan, Senior Resident, Department of Medicine, Jennings. Masa Lakten Lokzare, Loinana Masai Sika Hoba, YK Diren, President UCM. Hariba Manasibu Pipina Bidamuta, Hauzi, Wankai Assembly Constituency MLA Biriba, Mingwana Katsarabda, Siri Tanza Marin Kumabu Kosinjari. Mathanga Sunil Kumar, Advisor UCM. Mathanga PS Deven, Advisor Amuko. Mathanga Wainam Penjip, PDCM Priya Peace Committee, Wangkau. PPCM, oh, Sini Priya Peace Committee, Wangkau. Wainam Penjip, PPCM. Convener PPCM. PPCM jadi thong na ila. Tagatsari Honorable MLA, Makatarakpa City, RK Rakesh, Proprietor RK Medicos. Hariba Manasibu, Lenyanasibu Kodon Tambina Baidamakta, Hauzik CCSK President Pampu Biriba, Yamba Jitendra Ningomba Koksinjari. Mathanga Sabikam, Chairman Heritage Convent.
ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯤꯗꯤꯌꯥꯒꯤ ꯄꯔꯁꯟꯁꯤꯡ ꯄꯤꯕꯗ ꯆꯤꯊꯍꯧꯕ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯃꯣꯏꯖꯤꯡꯃꯌꯨꯝ ꯈꯩꯔꯨꯗꯤꯟ ꯃꯔꯛ ꯊꯠꯅ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯧꯔꯒꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯣꯖꯥ ꯃꯣꯏꯖꯤꯡꯃꯌꯨꯝ ꯈꯩꯔꯨꯗꯤꯟ ꯑꯦꯗꯚꯥꯏꯖꯔ UMPC ꯑꯣꯖꯥꯕꯨ ꯆꯝꯂꯕ ꯈꯨꯗꯣꯜ CCSKꯅ ꯇꯝꯖꯕꯁꯤꯗ ꯑꯣꯖꯥ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯡꯈꯦꯝꯆꯥ ꯙꯃꯦꯟ ꯈꯣꯟꯊꯥꯡ ꯅ꯭ꯌꯨꯁ ꯑꯣꯖꯥ ꯂꯥꯛꯄꯤꯔꯒꯗꯤ ꯁ꯭ꯇꯦꯖꯇ CCSKꯅ ꯇꯝꯖꯕ ꯈꯨꯗꯣꯜꯁꯤ ꯂꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗ ꯊꯤꯟꯖꯔꯛꯑꯒꯦ ꯍꯥꯏꯖꯔꯤ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯖꯕ ꯑꯁꯤ ꯂꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯁꯤꯡꯅ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯀꯧꯁꯤꯟꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MLA ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁ꯭ꯔꯤ ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯕꯨ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯧꯂꯧꯅ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯀꯝꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯪꯂꯩꯄꯥꯛ CCSKꯒꯤ 11ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ 2025 ꯀꯔꯝꯕ ꯊꯤꯝꯗ ꯑꯄꯨꯟꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯈꯣꯡꯃꯥꯟ ꯇꯥꯃꯝ ꯏꯕꯣꯝꯆꯥ Honorable MLA ꯂꯝꯂꯥꯏ Assembly Constituency ꯑꯩ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯂꯣꯏꯅꯅ CCSKꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧꯁꯨ ꯄꯨꯕꯤꯔꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯁꯨ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯒꯤ ꯏꯅꯥꯎ ꯁ꯭ꯔꯤ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯄ꯭ꯔꯁꯤꯗꯦꯟꯠ CCSK ꯑꯩ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯡ ꯑꯣꯏꯅ ꯈꯔ ꯄꯟꯖꯔꯕꯗ ꯑꯃꯨꯀꯣ UCM ꯍꯦꯔꯤꯀꯣꯟ ꯂꯤꯄꯨꯜ ꯑꯃꯁꯨꯡ ꯑꯦꯗꯚꯥꯏꯖꯔ ꯏꯃꯥꯅꯨꯄꯤ ꯂꯨꯞꯁꯤꯡꯒꯤ ꯑꯗꯨꯒ ꯂꯣꯀꯦꯜꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯃꯦꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯦꯆꯜ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯣꯚꯔꯦꯖ ꯄꯤꯕꯤꯔꯤꯕ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ CCSKꯒꯤ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠꯗꯒꯤ ꯍꯧꯖꯔꯒ ꯂꯩꯕꯤꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯩꯕꯤꯔꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯏꯁꯨ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯣꯠꯅꯕꯤꯔꯤꯕ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄꯗ ꯂꯩꯕꯥꯛꯀꯤ ꯐꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯁꯤ ꯑꯃꯅ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯒꯤ ꯂꯝꯗ ꯃꯔꯨꯑꯣꯏꯅ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ
ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯍꯣꯏꯅ ꯂꯧꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ CCSKꯅꯒ ꯃꯈꯣꯏꯕꯨ ꯑꯣꯅꯔ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏ ꯑꯣꯅꯔ ꯇꯧꯖꯕ ꯑꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯗꯨꯒ CCSKꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯃꯤꯅꯤꯠ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯃꯣꯏꯕꯨ ꯑꯣꯅꯔ ꯇꯧꯕꯤꯕ ꯃꯣꯏꯅ ꯇꯧꯕꯤꯔꯝꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯣꯠꯅꯕꯒꯤ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯨꯝꯕ ꯌꯥꯝꯅ ꯏꯁꯨ ꯂꯩꯕ ꯂꯝꯗꯝ ꯑꯃꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯛꯅꯥꯏꯔꯕꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅ ꯂꯩꯕ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃꯗ ꯑꯩꯕꯨꯁꯨ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯕꯤꯔꯛꯄ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩ ꯐꯥꯎꯖꯩ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ CCSKꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯒꯤ ꯍꯧꯔꯒ ꯂꯩꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯕ ꯈꯔꯗꯪ ꯁꯤꯌꯔ ꯇꯧꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯦꯁꯅꯦꯜ ꯕꯤꯜꯗꯤꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯛꯅꯤꯡꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯔꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯉꯥꯛꯇꯨꯒ ꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝ ꯑꯆꯧꯕ ꯊꯣꯡ ꯑꯃꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡ ꯑꯃꯅꯤ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛꯀ ꯐꯥꯎꯅꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡꯅꯤ ꯍꯥꯏꯅ ꯑꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯦꯅꯤ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯃꯁꯤ ꯄꯥꯏꯈꯠꯂꯤꯕ ꯆꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯀꯥꯟꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯤꯕ ꯆꯪꯏ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯕꯛ ꯏꯁꯨꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯄ ꯀꯥꯟꯗ CSOꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯨꯝꯕ ꯏꯁꯨꯁꯤꯡ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯃꯤꯡ ꯃꯕꯥꯏ ꯑꯗꯨꯒꯨꯝꯕ ꯉꯥꯛꯂꯧ ꯄꯤꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ CSOꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯁꯤꯡ ꯑꯁꯤ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯌꯥꯝ ꯏꯪꯇꯝꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯪꯇꯝꯅ ꯄꯥꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ CSO ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀ ꯌꯥꯝꯅ ꯐꯕ ꯃꯔꯤ ꯊꯝꯕ ꯇꯉꯥꯏ ꯐꯗꯦꯅ ꯑꯩ ꯂꯧꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯃꯁꯤꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯃꯒ ꯊꯧꯗꯥꯡꯁꯤ ꯂꯧꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅ ꯃꯥꯒꯤ ꯏꯟꯇꯔꯦꯁꯁꯤꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯂꯕ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕꯗꯤ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯐꯖꯅ ꯈꯟꯊꯔꯀꯥꯟꯗ CSOꯁꯤꯅ ꯃꯇꯝꯒꯤ ꯆꯥꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣই ꯈꯣꯡꯊꯥꯡ ꯆꯪꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯝꯖꯤꯡꯕꯤꯕ ꯑꯃ ꯆꯪꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯕꯤꯗꯨꯅꯁꯨ ꯂꯥꯛꯏ ꯑꯗꯨꯝ ꯀꯟꯅꯁꯨ ꯍꯣꯠꯅꯕꯤꯔꯤ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ CSOꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯖꯒꯥꯗꯗꯤ ꯑꯩꯈꯣꯏ CSOꯒꯤ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ CSOꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯇ ꯇꯧꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ CSOꯅ ꯊꯝꯂꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯂꯩꯖꯔꯤꯕ ꯃꯤꯌꯥꯝꯗꯁꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯗꯁꯨ ꯃꯗꯨꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ CSOꯅ ꯇꯞꯅ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯧꯒꯦ ꯍꯥꯏꯅ ꯃꯗꯨꯒ ꯐꯖꯅ ꯍꯣꯠꯅꯒꯦ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯗꯤ CSOꯗ ꯂꯩꯕꯤꯔꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯨ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯂꯩ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯩ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯉꯁꯤ ꯑꯩꯈꯣꯏꯅꯗꯤ ꯈꯟꯕ ꯌꯥꯏ ꯉꯁꯤ ꯏꯟꯗꯤꯌꯥꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯦꯒ꯭ꯔꯤꯇꯤꯗ
सिग्नरप लेबासी लेब स्टेट की फिल्म नेशनल की थाक सिग्नरप खुदिमक अखोई लोना सोदमकी चेराक पीरकनी है वखल लेजै लो है सूम खंजबद तुम्दन लेबोई निंगबनी दु लो कदमदसु तुम्दे लो है पुनमक्ता हौतन लेबनी मतमदि हौखिबा याय अदु मिकुम चटखिबा याय अदुबु लोदी तमसुना मतम पुनमक्ता मदु वर्क तौदुना लेबनी अदुना ngasi मणिपुर की सिगुम्बा सिचुएशन दा तोंगान तोंगान बे वखल तौदुना लेबा असिबु काइनबा निपुंग निपुंग होनरिबा मयामसी सुमसोय सोयदना लाई डेमोक्रेसी गुम्बा चटपा भारत गुम्बा सिगुम्बा स्टेट तदी सिगुम्बा कंट्री तदी सोयदना मतम अमदा मतमदि चंगबा याय अदुबु लोगी चराक तुदि सोयना फंगनी हाबसी आइगे वखल दा लई अदुना अखोय पुनमक ngaimiनसी अखोय लेबा पु काइनबा लेबा पु फतनबा होनरिबा खुदिमक्सी अखोई नोमद नोमदी मैखोई ईश्वर की खंगी लोगी लीगल की तमदा सोयद चराक फंगनी हाबसे आइगे अचेप थाजजबनी अदुगा याम मरुइना आइना मयामदा अपील तौजनिंगबा अमना अखोई लेबाकसी मणिपुरसी यामना करी हाइनी ममांगदा लेरमबगा फिल्म से यामना खेनरे ममांगददी अखोई पोटोक फजना लेजदना अखोई मिया मिखा पोनबगी हाबदी मियोंदा मिपान तांबगी वाखलोन से खरा वालमे दुबो होजिती याम पुनमक्सी अखोई लेंगाक अतोपा स्टेट नत्रगा अखोई सेंटर अयाम मतमदा अखोई लेंगाक अखोई लेरिबा मयाम से लोन डिपेंड तौरगा लेबदोंग तौई मैखोइना करिगुम्बा म तौरक्त्रबा कांदा अखोइदा हेन निंगबा कायबा नुंगाइतबा फील तौबा सिगुम मयाम अम फावी अदुना अइना थमजनिंगबदि अपील तौजनिंगबदि अखोइसु अखोइ इरोमदम लेपचबा ngamnaba अखोइना तौबा याबा अखोइ सरुक खरदि अखोइसु तौफुंग थोकपरा हाइना खल्ली अखोइना ngamdaba खरा मक अखोइदा डिपेंड तौरगसु अंगम सरुक खरदि समना हाइरबदा अखोइगी चेंगचाक पुथोंगनबा होनबा पोथोक मरांग काइना पुथोंगनबा होनबा अखोइना नोमगी चंगद्रबा याद्रबा चाइसिंग सिनरिबा इंसांग नापी खंदे अदुगा नोमगी चंगद्रबा याद्रबा अदुगा पोलम कामा अखोइसु इसाने साबु पुथोकचरकांदा मदुना इकोनॉमीदा फगनहनबा होनबा मसी मसोई तंगाई फदबरें खली मसोंदसु अखोइ खरा मियंग चंगमिनरकांदा खगी इकोनॉमी से करिगिदमक्ता स्वयं सोथरिनो अखोइ करिगिदमक्ता मतम पुनमक्ता अखोइना टॉप स्टेट सिंगा डिपेंड तौदुना लेरिबनो मसी डिपेंड तौबगी महुता अखोइसु अखोइ इरोमदम लेजनबा होनसी अखोइ सुम येंगसिने नोमा अखोइना अखोइगी लेरिबा हाईवे सिंगसिदा अखोइगी कुनोसी नुमित निनीदंग नुमित हुमनीदंग बंद तौरप कांदा लमी चटप यादब कांदा अखोइगिदा दुगे मतिक अवाबा मायोंग नै हिरम खुदिमक्ता अखोइ अवाप ngaktoi चाना थंगनबा फंगक्ते इवन येन आगांसिंग चानबा यरुमबो फंगदे अदु चाना थंगनबा नोमगी चंगद्रबा पोसन थिसु फंगदे मसिगम मयामसी अखोइना अखोइगी यूथसिंग मरोइना हौगलगिबा यूथसिंगदा अखोइ सेसो गुम लैबिरिबा मयामना फजना गाइड तौबिरगा मोइदा सिगम मयामसी तौन बिरगदी मसु सिनफम ममना होनहल बिरगदी अखोइ सुंसोइ सोइदना मसी अखोइ इकोनॉमी सु हेना फगलकपा अदुगा अखोइसु मिङोन मिपान तांगदबगी अदुम लंबी अमा लाकदरा हैना आइ वखल लेजै अदुना मसी मयामसु होनमिनसी सी खत नते अखोइ तोंगान तोंगान बा स्किल वर्क मयाम अमसु लेरि अखोइ मयाम पुनमक्से अखोइ मपान लोइना डिपेंड तौ लेरि लेबर सिंग अते यंगजसी अखोइगी लेबर सिंग लेबर स्किल लेबर सिंग मयाम अमा वाली मपानदगी लापा मयाम अमना थबक सुरी थबक तौरी अदुगा अखोइगी लेजरबा इकोनॉमी द लेजरबा पैसा नुसा खरसु अदुमा पुरगा चटखिबनिना अखोइगी जो अखोइगी इकोनॉमी से अदुगी मतिक चोंतै अखोइगी लेजरिबा फाइनेंशियल स्टेटस लोइन मपान चटखिबनिना ड्रेन आउट तौखिबनिना अखोइसे अदुम मतिक इकोनॉमी द सोल कांदा अखोइ वाई मनमदि स्टेट अमा नुंगाइना लेनबा स्टेट अमा फजना हिंगनबा होनबा कांदा इकोनॉमी फवा हाबसिसु यामना मरुवै अदुना इकोनॉमी फनबा होनबदा अतोप अतोप इशू कयादा सीओसना थौदांग लौबदौना इकोनॉमी से फगनबा होनबदा अदुगी नाहारोलसिंग हौगलगिबा नाहारोलसिंग अफबा लंबिदा पुरकांदा इसाना रमदम लेपचब ngamnaba isana isabu thabo pijaba ngamnaba aduma ideas mayam amasu ICOSO gi maikedi thodang lo ningi adu egadi khoi suso soidana economy pagalagadi atopa state sing so ekoda apaba ming soinamaki yengakani haina du mai wakhalon du lei aduna COC singna pangthoiba thabak thoram mayam ase aduki matik ai appreciate tawi ai maikedi gi dumki matik thagachani adunga in loshinjarakpada matam punamakta ekoina pamiba ekoi tawningiba pandam khudimakto फंगे हाइना खलगदी अखोइ CSO अमदी लेरिबा लेंगाकी मेंबर खुदिमकी मरक्ता यामना ट्रांसपेरेंट होइबा यामना पुक्चेल सेंगना चटमिनबा अमगा अमगा सपोर्ट तौनबा अमगा अमगा करी हाइनी पुक्चेल सेंगना होनमिनबा अदु रगदी अखोइना पंगिबा पामलिबा
पांडमदो सुंचोय सोयदना माई पापा ngamgani aduna akhoi matam punamakta punna chaminabagi wakhalonda apunbagi pangalni ngasi maksu hairibasini pullaga thabak tawminaragadi punna chatminaragadi afafata punamak tanaraga tawragadi akhoi mai pakani aduna ai losinjarapada CCSK gi maikaida ai ki maikaidagi matam punamakta isona thojambiba matam punamakta miyam gi seba mapung phana tawba ngambadu organization oibiu aduga yam maroina ina pilamtanga tawjaningbasi akhoi si manipur haiba lamdam masi phurup ka amana pullaga leiba lamdam amma oibanina akhoi si amaga yam hunnaba ngangnaba amagi maramda phattaba haiba amagi maramda nungaitaba haiba kanagumba jati amagi mioi ama siba kanda kanagumba jati amana hekta maduda nungaiba pongdokpa harauba pongdokpa jati amagi mioi am khara asopan thopa kanda jati amana nungaitaba phuttaba akhoi awawa akhoi nungaiba pongdokpa harauba celebration toba sigumbagi yam social media da karida khandaba wakal khandaba watna tobu thabak thobumsing asi matangdi ai tobidanawa ai appeal tawjaningi madigi ba thabak sing asi tawdagadi ai koina pamjariba koina dumba ing chikpa manipur hana leijaramba dumba manipur do hanjilakpada yamna mak mateng wagedana khalli aduna masi punna makse koi punna gyan taminaraga koi punna khandaminaraga koi haiba yadaba na chingbasisu yengbiraga khara thambiragadi ai koina pamjariba dumba koina pamliba hoji hoji oyenningiba saktam mado lakpada ai koi soidana mai pakanin khalli aduna koi mayam punamak punna hona minasi akoi apun mana pangalni haiba ngasi CCSK gi sigumba thimsida akoi punna chatminarga dumba yamna yaifoba manipur ama purangna hona bada akoi punna todang yaminasi haiba phum kharasi tamjaraga ai mayam punna mu thagachari 타그처리 가이쿰나저리바 왕카이 어셈블리 컨스티튜엔시게 호지호지 오너러블 MLA 오비르바 민고이난 것처럼다 시리 당점마룬 구마나 파자바 오폰케 탐비람바 이다목타 타가파 퐁독서리 ngamu marak thalaga ngasai koi laudaba hojik khara thengna yoksalakpa ngasai asamba lengyan pi kodol tambada akoina ilokta dana pi hogdaba singadu amuk pibagi tanja adu ngak lobsage ahamra koksinjari imam memcha president porei leimron mera paibi apun ballu hairiba asamba lengan angamba tawjaba sibo kodol tambina baidamakta ikai kumnazeriba hauji wangkai assembly constituency ge MLA biriba mingoina hangatcharabda siri thangjam arun kumabu koksinjari mathanga oza thiam gorod CCSK ge kaida soigidage karaida kari tawgidage haiduna kopchen senabiduna ngakpi senbiriba ozabusu koksinjari mathanga kaitholgi imasing ima pakpi ima rani amadi ima santi busu koksinjari ima pakpi ima rani amadi ima santi bu koksinjari Tagasari Wangkai Assembly Constituency ge Honorable MLA Mingoinang Gatsarabda Siri Tangjam Arun Kumabu Tagat Popongdok Sari Makata Rakpada Koksop Sage Oza Megasandra Peace and Integrity Kiamgai
ꯍꯥꯏꯔꯤꯕ ꯑꯆꯝꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯟ ꯑꯁꯤꯕꯨ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ CCSKꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁꯤꯔꯤ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯕꯨ ꯀꯧꯁꯤꯟꯖꯔꯤ. ꯃꯊꯪꯗ ꯀꯧꯁꯤꯟꯖꯔꯤ ꯑꯉꯣꯝ ꯁꯨꯁꯤꯂꯥ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ. ꯃꯊꯪꯗ ꯀꯧꯊꯣꯛꯆꯔꯤ ꯏꯆꯦ ꯀꯨꯟꯖꯔꯥꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯣꯕ. ꯃꯊꯪꯗ ꯀꯧꯊꯣꯛꯆꯔꯤ ꯇꯤ.ꯑꯩꯆ. ꯅꯥꯒꯦꯟꯗ꯭ꯔ ꯄ꯭ꯔꯁꯤꯗꯦꯟ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯌꯨꯠ ꯀ꯭ꯂꯕ. ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ CCSKꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯑꯦꯅꯥꯇꯣꯃꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯇ ꯃꯁꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯀꯠꯊꯣꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯕ ꯏꯃꯥ ꯑꯃꯈꯛꯇꯪꯒ ꯀꯧꯈꯠꯆꯔꯒ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯑꯁꯤ ꯇꯧꯖꯒꯦ. ꯀꯧꯁꯤꯟꯖꯔꯤ ꯏꯃꯥ ꯂꯣꯡꯖꯝ ꯅꯨꯡꯁꯤꯂꯩꯃ ꯋꯥꯏꯐ ꯑꯣꯐ ꯂꯦꯠ ꯑꯦꯜ ꯙꯤꯔꯦꯟ ꯃꯩꯇꯩ. ꯏꯃꯥ ꯑꯁꯤꯅ 31/7/2025ꯗ ꯃꯍꯥꯛ ꯃꯁꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯀꯠꯊꯣꯛꯆꯔꯝꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯅꯤ. ꯏꯃꯥꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃ CCSK ꯃꯥꯏꯀꯩꯗꯒꯤ ꯇꯝꯖꯔꯤ. ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯑꯣꯅꯔꯦꯕꯜ MLA ꯑꯅꯤꯅ ꯆꯥꯟꯕꯤꯗꯨꯅ ꯈꯨꯗꯣꯜ ꯇꯧꯕꯤꯒꯅꯤ. ꯃꯊꯪꯗ ꯊꯥꯒꯠꯆꯔꯤ ꯑꯣꯅꯔꯦꯕꯜ MLA ꯑꯅꯤꯕꯨ. ꯃꯊꯪꯗ ꯀꯧꯊꯣꯛꯆꯔꯤ C.H. ꯏꯕꯣꯌꯥꯏꯃ ꯄ꯭ꯔꯁꯤꯗꯦꯟ ꯌꯨꯅꯥꯏꯇꯦꯠ ꯀ꯭ꯂꯕ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯊꯣꯡ AC. ꯑꯣꯖꯥ ꯂꯥꯛꯄꯤꯔꯒꯗꯤ ꯂꯦꯡꯈꯠꯄꯤꯅꯕ ꯍꯪꯒꯠꯆꯔꯤ. ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒꯦ. ꯑꯣ ꯂꯥꯛꯑꯕ꯭ꯔꯥ? ꯑꯣꯀꯦ. ꯑꯣꯖꯥ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯍꯪꯒꯠꯆꯔꯤ. ꯍꯥꯏꯔꯤꯕ ꯂꯦꯡꯌꯥꯟ ꯑꯁꯤꯕꯨ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ CCSKꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯕꯨ ꯀꯧꯊꯣꯛꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ. ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯂꯝꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁ꯭ꯔꯤ ꯈꯣꯡꯃꯟꯇꯥꯐꯝ ꯏꯕꯣꯝꯆꯥꯕꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯧꯂꯧꯅ ꯀꯧꯁꯤꯟꯖꯔꯤ.
ꯃꯐꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯃꯛꯄꯨ ꯊꯥꯒꯣꯟꯅꯖꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ CSKꯒꯤ 11 ꯁꯨꯕ ꯀꯨꯝꯑꯣꯟ ꯑꯗꯨꯒ ꯊꯤꯝꯅ ꯑꯄꯨꯟꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ CCSKꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯕꯣ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯩꯈꯣꯏ ꯑꯔꯨꯟ ꯀꯨꯃꯥꯔꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯤꯡ ꯄꯟꯖꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯆꯥꯔꯕꯁꯤꯡ ꯑꯩꯅ ꯈꯤꯇꯪ ꯃꯇꯝꯒꯤ ꯌꯦꯡꯖꯔꯒ ꯁꯝꯖꯤꯟꯖꯔꯒ ꯑꯩꯈꯣꯏ ꯑꯃꯨꯀꯣ UCM ꯍꯦꯔꯤꯀꯣꯟ ꯂꯤꯄꯨꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯗꯨꯒ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ May 3, 2023ꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯒꯤꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯈꯤꯕ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟ ꯋꯥꯛꯁ ꯑꯣꯐ ꯂꯥꯏꯐꯇ ꯂꯩꯕꯤꯕ ꯃꯔꯨꯑꯣꯏꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔꯁꯤꯡ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯅ ꯅꯍꯥꯟ ꯖꯤꯇꯦꯟꯗ꯭ꯔꯗ ꯍꯥꯏꯕꯅꯤ ꯖꯤꯇꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯇꯧꯗꯣꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯌꯥꯎ ꯍꯥꯏꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ MLAꯁꯤꯡꯁꯤ ꯄ꯭ꯔꯖꯥꯅ ꯆꯩꯕꯗ ꯃꯐꯣꯟ ꯊꯣꯛ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯌꯥꯎꯖꯒꯗꯕꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯩ ꯉꯁꯤꯁꯤ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯑꯇꯩ ꯋꯥꯉꯥꯡ ꯂꯣꯏ ꯌꯥꯝ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏꯒꯤ MLA ꯑꯅꯤ ꯇꯧꯔꯒ ꯈꯔ ꯉꯥꯡꯕꯤꯔꯒ ꯑꯩꯈꯣই ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯈꯔ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯗꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯦꯕ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯅ ꯂꯩꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯅ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯅꯩꯅꯗꯅ ꯂꯩꯕꯤꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯅ ꯂꯩꯕ ꯐꯤꯕꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯂꯩꯔꯤꯕ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯈꯪꯗꯦꯀꯣ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦ ꯉꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄꯣꯛꯂꯛꯄꯗꯩꯅ ꯃꯥꯏ ꯌꯦꯡꯅꯕꯒꯤ ꯌꯦꯡꯅꯕ ꯉꯥꯛꯇ ꯑꯗꯩ ꯉꯥ ꯃꯁꯥꯅꯁꯨ ꯉꯥ ꯐꯥꯔ ꯆꯥꯊꯣꯛꯑꯦꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯃꯔꯛꯇꯨꯗ ꯍꯤꯡꯅꯕ ꯆꯥꯎꯅꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯄꯥꯅꯕ ꯀꯥꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯗꯨꯗ ꯐꯖꯅ ꯅꯩꯅꯕꯤꯔꯕ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯕꯤꯔꯕ ꯈꯪꯕꯤ ꯍꯩꯕꯤꯔꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯇꯧꯖꯕꯗꯨꯕꯨ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯕꯨꯁꯨ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯉꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯩ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕꯁꯤꯡꯁꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯥꯡꯒꯠꯄꯤꯗꯅ ꯋꯥꯐꯝ ꯑꯃꯅꯤ ꯊꯝꯅꯕꯒꯤ
ꯇꯟꯖꯥꯗꯣ ꯄꯤꯕꯤꯔꯕꯅꯤꯅ ꯑꯩ ꯃꯇꯝꯁꯨ ꯁꯥꯡ ꯂꯧꯖꯔꯔꯣꯏ ꯕꯥꯔꯣꯁꯨ ꯇꯥꯁꯜꯂꯛꯑꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯕꯨ ꯁꯦꯝꯃꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤꯅ ꯇꯣꯜꯂ ꯇꯥꯔꯕꯗꯨꯗꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ ꯑꯗꯨꯐꯥꯎꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯗꯤꯐꯔꯦꯟ ꯋꯥꯛꯁ ꯑꯣꯐ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯑꯩꯈꯣꯏ ꯁꯦꯝꯃꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯔꯨꯕ ꯑꯆꯧ ꯑꯆꯧꯕ ꯁꯤꯡꯅꯕꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯤꯡꯅꯕꯁꯤꯡ ꯀꯔꯝꯕ ꯁꯤꯡꯅꯕ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯁꯥꯁꯣꯟ ꯑꯅꯤ ꯊꯣꯛꯇꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯗꯣ ꯑꯗꯨꯒꯨꯝꯕ ꯏꯪꯕ ꯇꯞꯄ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯈꯟꯅ ꯆꯩꯅꯕ ꯌꯦꯡꯊꯤꯅꯕ ꯂꯩꯇꯕ ꯏꯪꯕ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯆꯦꯂꯦꯟꯖꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛꯀꯤ ꯃꯦ 3, 2023ꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡꯅꯕꯗꯨꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯁꯤꯡꯅꯕꯗ ꯑꯄꯨꯟꯕ ꯑꯃ ꯍꯥꯏꯕꯁꯤꯃ ꯗꯔꯀꯥꯔ ꯏꯑꯣꯏ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯇꯦꯟꯕꯟ ꯅꯤꯉꯣꯝꯕꯅ CSKꯅ ꯑꯩꯈꯣꯏꯕꯨ ꯕꯥꯇꯣꯟ ꯇꯧꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯁꯤꯒꯤ ꯊꯤꯝꯁꯤ ꯎꯔꯀꯥꯟꯗ ꯑꯄꯨꯟꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯕꯨꯁꯨ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯥꯎꯖꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯄꯪꯕꯗꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯐꯥꯎꯕ ꯗꯤꯐꯔꯦꯟ ꯋꯥꯛꯁ ꯑꯣꯐ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯈꯪꯕ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯑꯩꯈꯣই ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯁꯦꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯕꯨ ꯑꯣꯏꯔꯣ CSOꯁꯤꯡꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯕꯨ ꯑꯣꯏꯔꯣ ꯕꯤꯖꯤꯅꯦꯁꯅ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯃꯁꯤ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯀꯟꯗꯣꯔꯤꯅꯦ ꯁ꯭ꯇ꯭ꯔꯣꯡ ꯁꯣꯁꯥꯏꯇꯤ ꯌꯥꯝꯅ ꯑꯀꯟꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯕ ꯁꯣꯁꯥꯏꯇꯤꯗꯨꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯟꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯃꯅ ꯑꯃꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇ꯭ꯔꯣꯡ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯊꯧ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯁꯥꯔꯚꯤꯁ ꯏꯊꯧꯗꯨꯅ ꯀꯩꯅꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅ ꯀꯩꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯂꯩꯕꯥꯛ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯗꯣ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯃꯁꯥ ꯃꯁꯥꯗꯣ ꯚꯥꯞ ꯇꯥꯔꯕꯅꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯁꯣꯁꯥꯏꯇꯤꯅꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯂꯤꯗꯔ ꯈꯟꯕ ꯉꯝꯃꯦꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯁꯣꯁꯥꯏꯇꯤꯗꯨ ꯂꯩꯔꯀꯥꯟꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯕꯨ ꯑꯣꯏꯔꯣ CSOꯕꯨ ꯑꯣꯏꯔꯣ ꯋꯥꯠꯑꯦꯚꯔ ꯀꯔꯤ ꯀꯩꯅꯣ ꯊꯣꯔꯛꯑꯒꯁꯨ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯃꯁꯛ ꯈꯪꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯎꯅꯤꯡꯊꯧ ꯍꯥꯏꯕ ꯎꯗꯨꯅ ꯆꯧꯀ꯭ꯔꯤ ꯁꯥꯔꯦ ꯃꯄꯥꯡꯒꯜ ꯂꯩꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅꯤ ꯀꯥꯡꯊꯣꯟ ꯁꯦꯝꯃꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅꯤ ꯑꯗꯨꯒ
ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯁꯛ ꯃꯒꯨꯟ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯒ ꯎꯆꯝ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝꯁꯤꯡ ꯁꯥꯕ ꯇꯥꯔꯒꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯣꯏ ꯃꯄꯥꯡꯒꯜ ꯀꯜꯂꯣꯏ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯃꯅ ꯇꯧꯊꯣꯔꯛꯄꯁꯨ ꯑꯃꯅ ꯄꯦꯟꯗꯕ ꯑꯃꯅ ꯇꯧꯊꯣꯔꯛꯄꯁꯨ ꯑꯃꯅ ꯄꯦꯟꯗꯕ ꯑꯗꯨꯒꯤ ꯇꯧꯅꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯆꯩꯅꯕ ꯀꯥꯟꯗꯁꯨ ꯄꯦꯟꯅ ꯄꯦꯟꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗꯨ ꯁ꯭ꯇ꯭ꯔꯣꯡ ꯁꯣꯁꯥꯏꯇꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯗꯨꯁꯨ ꯂꯧꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯠ ꯁꯣꯁꯥꯏꯇꯤꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯒꯗꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯒ꯭ꯔꯨꯞ ꯑꯃꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯗ ꯆꯟꯅꯗ꯭ꯔꯕꯗꯧꯅ ꯃꯥꯁꯦ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯗꯧꯅ ꯆꯩꯅꯕꯒꯤ ꯀꯔꯤꯒꯤ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯏꯠꯁꯦꯜꯐ ꯁꯤꯒꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯒ ꯁ꯭ꯇꯦꯟꯗꯔꯗ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯔꯥꯏꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥ ꯑꯃꯠꯇ ꯍꯦꯛꯇ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯔꯛꯄ ꯍꯥꯟꯅ ꯁꯨꯔꯕ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯗꯦ ꯁꯤꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯧꯕꯅꯤꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯟꯕ ꯆꯨꯝꯃꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯥꯟꯇꯤ ꯂꯩꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏ ꯈꯪꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖꯁꯤꯡꯁꯤꯗꯤ ꯃꯁꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯈꯥꯡꯕ ꯀꯟꯕ ꯆꯪꯏ ꯀꯂꯦꯛꯇꯤꯚ ꯏꯐꯣꯔꯠꯁ ꯆꯪꯏ ꯁꯣꯁꯥꯏꯇꯤꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯆꯪꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ CCSKꯅ ꯍꯧꯖꯤꯛꯀꯤ ꯊꯝꯕꯤꯔꯤꯕ ꯊꯤꯝ ꯑꯄꯨꯟꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯁ꯭ꯇ꯭ꯔꯣꯡꯂꯤ ꯁꯄꯣꯔꯠ ꯇꯧꯖꯩ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯦ ꯑꯩ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯐꯔꯦꯟ ꯋꯥꯛꯁ ꯑꯣꯐ ꯂꯥꯏꯐꯇ ꯗꯤꯐꯔꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯦꯛꯁꯟꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯑꯃꯅ ꯑꯃꯗ ꯂꯧꯈꯠꯄ ꯌꯥꯗꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯆꯩꯕ ꯊꯥꯡꯕꯁꯦ ꯃꯁꯤ ꯇꯣꯛꯅꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯆꯠꯂꯀꯥꯟꯗ ꯃꯤꯁꯤꯡꯗꯨ ꯎꯅꯔꯀꯥꯟꯗ ꯆꯩꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯛꯄꯗ ꯃꯇꯦꯡ ꯈꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯨꯝꯊꯣꯛꯅꯔꯀꯥꯟꯗ ꯇꯧꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯁꯨ ꯐꯔꯣꯏ ꯃꯗꯩ ꯊꯣꯔꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯐꯔꯣꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯒꯤ ꯑꯃꯅ ꯂꯤꯗꯔꯈꯩꯅ ꯐꯅꯕ ꯂꯣꯏ ꯇꯧꯔꯗꯕꯅꯦꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ ꯂꯤꯗꯔꯈꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯐꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯂꯩꯕꯗꯨ ꯌꯥꯗꯕꯅꯤꯅ ꯂꯤꯗꯔ ꯈꯔ ꯈꯟꯇꯣꯛꯑꯒ ꯃꯀꯣꯛ ꯃꯔꯨ ꯈꯟꯕꯩ ꯋꯥꯗꯅꯦꯕ ꯇꯧꯗꯣꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯗꯨꯁꯨ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯛꯄ꯭ꯔꯥ ꯇꯧꯔꯛꯇ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯌꯦꯡꯁꯟꯕ ꯑꯃꯈꯛ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ CSKꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯃꯄꯨꯡ ꯐꯥꯗꯕ ꯀꯌా ꯑꯃ ꯂꯩꯔꯒꯁꯨ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯇꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯂꯥꯎꯅꯔꯤꯕ ꯑꯄꯨꯟꯕ ꯍꯥꯏꯕꯗꯣ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯪꯁꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯁꯤꯒꯨꯝꯕ CCSK ꯊꯣꯛꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯗꯨꯗ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯄꯥꯡꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯗꯣ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯖꯥꯏ ꯍꯤꯟꯗ
Tagachari Honorable MLA Lamlai Assembly Constituency Mingwana Gasarabda Siri Kombantabam Ibum Sabu Taga Popondok Sari Magatar Pasiding Asai Sita Oba Karamong Akoigi Asamba Lengan P Kudol Sitam Zage Kosinjari Ahibamanan General Secretary Herikon Matanga Kosinjari Sobam Tumba Singh, Chairman, Command and Control Committee, Kumbi Kendra. Hariba, Lengana Sibu Kudol Dambina Baidamakta, Huzuzi, Wankai Assembly Constituency, MLA Ubiba, Mingwainanga Sarabda Siri, Tanzam Arun Kumabu, Noluna Kosinjari. Matanga Kosinjari, Surendra Ningomba, Live Mandate Group. Matanga Kosinjari, W. Luang Lema, President Ikal. Tagachari Honorable Melebu, Tagapopongok Sari, Taurangi Makasa Zarapoina, President Speech Pipina Baidamata, Auxilzi, CCSK, Taswing Pampuriba, Mingwananga Chabda City, Jitin Learning on Bobu Kosinjari. Pumnamupu, Kono Nukrumjari, Asigi Committee of Civil Societies Kanglai Park, CCSK. Taraga Maturuk Suba Kogi Sapong Kibagi Numiki Siga Mari Lenena Lengvid Liba ay Ahan Bada ay Imasing Lekai Digi Lakpiriba Imasing Aduga Kogi Landam Sigi Achok Tokdok Torum Kiada Achobo Maipunana Togaya Biriba Igi Imasing Ahan Badi Kono na Ikurum Jage Matang Aduga Matang Tarak Padang Sigi Torum Siga Mari Lenena Kogi Torum Si Pangtung Nana Bohona Matamda Daista, Kogi Pambiu and Hajaru Boda, Harong Jabirpa, Egi Honorable Ani Kaikunda Bocheri, Lona Committee of Civil Societies Kanglai Park, CCSK, well Wijaru in a Libiriba, Kaikunajaraba, Mang the Lengsin Biriba, Kogi Morup Singh, Aduga, Ha Achochoba, Lebaksigi, Tabak, Togai Pubiriba, Moru in a Jenimski, Kogi, Dr. Singh, Lona Kogi. Committee of Civil Society Kanglai Park CCSK Lucy Neduna Sanmin Neriba, the Awa Anakayada, Mating Pangbiriba, Mukogi advisor, Aduga USMG advisor, Amadi, Akwegi Ujuji, Yamkana Chenbiriba, Hirikoangi President, Aduga Amukogi, Aduga Lakpiriba, Equine Hek, Hajabada, Harahong Jabi, Papunamak, Luna, Lam Lekai Digi, and the Gilan, Sigamari Lenena, Song Tokpiriba, Lusing Basing Pumnapu. Egi Maikai Digi Konon Kurumjari, Tudokpa, Hiningai Lite, Ujiksi Pung Barotka, Military Chakre, Pung Taraga, Matui Makai Sapsana, Luxinaba Plan, Tokjobani Dubu, like Tibadi, Matam Sigi, Kanu, Obenina, Katung, Tengjakre, Ado Mayam Sigi Turum, Sigamari Lenena, Karigumba, Hauba Hok Tabakariguma, Susamina, Si, Haiden, Irian Sokjobani Duzu, Irian Sobolu, Jeresman Degi, Pumgud of the Mangare, Sigi Tanja, Sigi Kudung Saba, Lugjaraga. Mamangayda Kogi Committee of Civil Society Kanglai Park CCSK bu Lincoln na buhana mo tamda achoba togai pubiki ba igi sesing mayam lengpir aduga hujuji Kogi committee sidadi kitang laptho khraba haibata magi thabak na thorom na togai namram oidana adubu support tobirba pumnamak yamna ikai khnobu chari khwaidigi nungai jabadi ngasi thorom si pangthong na buhana mo tamda aikoina wa Kogi Kari Mayam Changmanina, Tamoy Sing, Hajaru Motomda, Mating Pangvirpa, Koi Mayam Gi Maratusu, Lengsin Miriba, Egi
ꯏꯌꯥꯝꯕ ꯑꯅꯤ 부수 ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯤ ꯃꯃꯥꯡꯗ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯔꯟ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯨꯠꯊꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯑꯗꯨꯒ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯄꯤꯕ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯑꯣꯏꯔꯕ ꯃꯨꯠꯊꯔꯛꯂꯤꯕ ꯑꯃꯁꯨꯡ ꯃꯥꯡꯊꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯃꯑꯣꯡꯁꯤꯡ ꯍꯥꯟꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯨꯠꯊꯈꯤꯕ ꯂꯩꯕꯥꯛꯁꯤꯡ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯝꯗꯧꯅ ꯃꯌꯥꯝ ꯆꯥꯎꯊꯔꯛꯄ ꯂꯩꯕꯥꯛ ꯑꯃ ꯂꯩꯈꯥ ꯇꯥꯔꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨꯗ ꯄꯤꯈꯤꯕ ꯄꯊꯥꯞ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯑꯗꯨꯝ ꯏꯆꯥꯟ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯅꯣꯔꯝꯁ ꯀꯥꯏꯔꯕ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗ꯭ꯔꯕ ꯂꯨꯆꯤꯡꯕꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯔꯛꯇ ꯑꯀꯥꯏꯕ ꯂꯥꯛꯑꯕ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯕ ꯇꯥꯟꯅꯛꯇ꯭ꯔꯕ ꯖꯁꯇꯤꯁ ꯂꯩꯇ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯀꯟꯐ꯭ꯔꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯎꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗ ꯑꯩꯈꯣꯏ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯑꯩꯅ ꯆꯥꯎꯔꯦ ꯑꯩꯅ ꯉꯝꯃꯦ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯈ꯭ꯋꯥꯏ ꯆꯥꯎꯒꯅꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯗꯣꯃꯤꯅꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯁꯤ ꯁꯦꯡꯅ ꯂꯩꯕ ꯑꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅ ꯃꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ 12 ꯁꯨꯕ ꯀꯃꯤꯇꯤ CCSKꯒꯤ ꯑꯩꯈꯣꯏꯒꯤꯗ ꯑꯩꯈꯣꯏ ꯊꯤꯝ ꯑꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯑꯄꯨꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥꯁꯤꯡ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯌꯥꯎꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯃꯦꯟꯈꯠꯅꯕ ꯑꯍꯦꯟꯕ ꯃꯌꯥꯝ ꯈꯤꯇꯪ ꯂꯧꯊꯣꯛꯃꯤꯟꯅꯕ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯀꯟꯁꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯨꯛꯅꯕ ꯑꯃꯒꯤ ꯄꯣꯠꯇ ꯂꯩꯔꯦ ꯇꯁꯦꯡꯅꯃꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯥꯞꯄ ꯒꯦꯞ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤ ꯀꯝꯗꯧꯅ ꯕ꯭ꯔꯤꯖ ꯇꯧꯒꯗꯒꯦ ꯃꯁꯤ ꯀꯝꯗꯧꯅ ꯁꯝꯖꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯡꯁꯨ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯄꯁꯤꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯥꯕꯤꯔꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯗꯤ ꯁꯤꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯟꯊꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯨꯛꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯗꯣ ꯃꯨꯛꯅꯗꯕꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯨꯛꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯁꯤꯟꯕꯒꯤ ꯈꯨꯗꯥꯡ ꯑꯃ ꯂꯝꯕꯤ ꯑꯃꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯆꯥꯎꯊꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯁꯉꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯑꯦ ꯄꯥꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯈꯟꯊꯗꯕꯤꯗ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯗꯤ ꯂꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄ ꯂꯩꯉꯥꯛꯀꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅ ꯌꯦꯡꯉꯤꯕꯒꯦ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤꯕꯒꯦ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯌꯦꯡꯉꯤꯕꯒꯦ ꯀꯔꯝꯕ ꯗꯨꯔꯕꯤꯟ ꯊꯥꯜꯂꯒ ꯌꯦꯡꯉꯤꯕꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯩꯅꯣ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯕꯗꯨꯅꯦꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯂꯥꯛꯅꯤꯡꯕ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯟꯕ ꯁꯛꯇꯤ ꯂꯥꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯊꯥꯖꯔꯤꯁꯦ ꯑꯗꯨꯅ ꯍꯩꯅꯤꯡꯕ ꯀꯣꯡꯒꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗ ꯇꯟꯖꯥꯁꯤ ꯏꯆꯥ ꯆꯥꯗꯕ ꯍꯩꯅꯤꯡꯕ ꯑꯗꯨ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯈꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯖꯔꯒ ꯊꯕꯛ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯌꯥꯎꯕꯤꯕ ꯇꯥꯔꯒꯁꯨ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯅ ꯑꯩꯈꯣꯏꯗ ꯁꯖꯦꯁꯟ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣই ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯆꯪꯁꯤꯟꯕ ꯉꯝꯖꯒꯦ ꯑꯗꯨꯒ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯃꯦꯟꯈꯠꯄꯤꯌꯨ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯅꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯦ ꯊꯧꯗꯥꯡ ꯂꯧꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯛꯇ ꯄꯤꯕꯤꯔꯛꯄ ꯅꯠꯇꯕ ꯂꯩꯕꯤꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏ ꯈꯨꯗꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯗꯨꯅ ꯂꯦꯡꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯂꯣꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯇꯟꯖꯥꯁꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ Hello. Thagatsari, Hauzik CCSKG, President G. Pampubiri Bayambo Jitendra Ningomba, Yam Pazaba Wapum Katambiram by the Makta Tagat Popong Doksari,
Maka tarakpa sidi Board of Thanks pibinabaydamakta M. Dhananjoy, Organization Secretary CCSK Bukoksinjari. Thakachari loisalakpagi thagat wahai pibagi tanja adu miyam mangda adugi wahai manga taradang tentang na thamjari akoigi manipurda leiriba kanglup furup punamak tongan ba magi identity na mangda tharaga amada threat ni haina khannaba aduguma threat perception sing lana punaraga akoi masen furup masen kanglup masen yengthina bana kanaba amata leite we are in the same boat hi du kairadi hingagodo bagana su leite we will sing together koi pulap lupminagani haiba wakhalona tugi wakhalona duda mangtharaga masigi pangthok sariba CCS ki 38 suba apunba na amata ngairaba lambini haiba slogan asi pudana adugumba lakjabang handaki 2025 ki Taramathuruk Suba Committee of Civil Societies Kanglei Park CCSK gi Foundation Day numit asida pangthokpada asobo thongdang lobiba loinana club hall asibu harau na thamosengna miyam gi tamaktani khanbiraga mateng pangbekpa Citizens Club sebam lakai gi halaman sing club ki thobubu sing loinana koibagi ima maira paibi sing luchingbi sing punamakbu CCS ke maike degi thamoi sengna thagatchari hainingai leitana thagatchari mathangda ekoigi ngasigi thoramasibu coverage bibiriba media ke chilinau sing print amadi electronic media ke chilinau sing do live thabiriba tongan ba mafam dagi lengbirpa luchingbi sing special invitees senior citizen sing ima luchingbi sing CSO mayam ge luchingbi sing satra gi luchingbi sing loina na walhoba aina panjabada amamamta panjadraga su subchin jaraga ngasigi thoramasibu mai paknaba honabada achoba thogdang lobiduna amadi CCS ke bunung sibiduna lengbiri liba punamakbu hainingai leitana CCS ki maikai degi thamoi sengna thagatchari loina na ngasigi thoramasigi loisinbarpa da sinjariba achamba chakle na sisu mayam punamak amatta chathokpidana haurobasu hautrabasu khoigi mayam punna chaminasi haiba wafam asi thamjabaga loina mayam punongpu amuka na khorimjari thank you all Tagatchari ngasigi thoramasi President gi ayaba lokjaraga CCSK gi taraga mathoruk suba foundation DAC ngasigi di matang sum swaide losinjare mayam punna mangda leiba community hall asida saglen sinbalojare mayam punna saglen phangmina se adina amkosona hajari